Uhei-Wahei Shing khutsemgi oiba mawongda calcium carbide Shijinaduna atenba matamda Mulhannaba Hotnaramlabadi FSSAI 2006 ke MAKHADA Matik Chaba Cheirak Pigani HAINA Food Safety and Standard Authority of India FSSAI KHANGHALLAKLI Hiramasigi matangda agency dagi pangba paw manahai Hauzik asi hainogi season lakpaga iruinana food business operator amadi Haira Mulhannabagi chamber na chingba hangdokli basingna FSSAI 2006 ke chana kanglon matung ina thabak tawgadabani masida khwaidagi maru oina khangadaba wafumdi calcium carbide Shijinaduna Uhei-Wahei Shing khutsemgi oina atenba matamda mulhanbagi thabak tawroidabani Hiramasigi matangda state amasung union territory singge food safety department na akanwa mityeng changbaga loinana mekup na hum sing na FSSAI na khanghankhre Uhei-Wahei Shing calcium carbide Shijinaduna khutsemgi oiba mawongda Mulhannaba Hotnaramlabadi athubada Cheirak pinaba FSSAI na food safety department singda makhatana yathang pikhi Hainong na chingba Uhei Shing ase khutsemgi oiba mawongda Mulhannaba calcium carbide ase paksana Shijinai calcium carbide na Thadokba acetylene hariba gas makal ase hakchangli yamna sokningai oi masina hakchang pathahanba ising toina khawranghanba oningba fawba skin ulcer amade karigumba ama chaba thakpada yotsunba ngamdabagi layung kaya thokhale masida sunatana acetylene gas Shijinaduna thabak tawriba myoi adusu aduki mate hakchang sokhale calcium carbide ase hakchangda aduki mate sokpa maramna Food Safety and Standard Regulation 2011 ke guideline makhada Uhei-Wahei Shing Mulhannabada sizinaba yaroi haina khanghanbasu leikre masigi mahut ethylene gas oina sizinanaba FSSAI na ayaba pibasu leikrabani karigumba calcium carbide ase Uhei-Wahei Mulhannaba Hotnabada sizinaramba thengnarabadi mari leinaba state food safety commissioner Shing na khudakta action logadabani consumer Shing na Uhei-Wahei Shing khutsemgi oina Mulhannabada calcium carbide Shijinabagi khudam phanglabadi mari leinaba food safety department ta pau pibiyu haina pawas na makatarakle